Taranipan suba the Great Zone Uprising Unity Day lising in the Taramapan Thoram Mapung Pana Pangtok Nadaba Sem Saba Hokre Bharat Sarkarna Tenkang Kayarakta Lalong Kya Season Duna State Asiki Apun Bagi Saktam Tugaina Bahotnari Haina Nauna Kankraba Core Committee Chairman Oiriba Amukogi President PH Deban Haikre Manipur People's Democratic Front MPDF na Mob Justice ki mayokta poster campaign ama tha asigi kuntaruk-dagi sathaba horagani haina front asigi Secretary S Samungong na phongdokre Manipur Cultural University Wakada sagani haina lengak na lawrakleba ferep adu athingba thamle haina Waka Youth Club ki Secretary Naurem Dore na pawmi singa unaba amada phongdokre Canon exclusive store ma ngasi Pauna Bazar Governor Road ta hangdokre nauna hangdokleba store asina miyam da khudung saba kaya piragani haina proprietor Okram Indra Kumar na haikre More da laiba nifum doi suba ARN Hais 102 More manaki lambi manakta lairiba angang kuntrama thoi lairiba Jehovah Jerry Children Home da nauna sakiba matamga chunaraba kamari yawba toilet ama ngasi Batalen asigi Major Rajib Kumar na haunabi matungina sangadun home asda khusinakre Haukiba tha asiki tang tarani thoigi nungthil pung marirom taba matamda More ward number manga Muslim Nagar laikai de laiba mayang mayum Rafiudina thangna thinbadagi soktuna Raj Medicine Hospital da laikan narakhibi masamaki nupi akupi chahi kuntra ngarang ahing laikan nabangamdana laikhidre Machi khulesta tha manga hena chak thongnaba cooking gas phanglaktabadagi ngasidi khunja singna khamthengna awaba mayoknare panbayai machi khul asida MS Indian Gas Agency na haukhiba kumja lisingani tara dagi agent paina naba miyoi kaya amana tender tan rakhi adubu chayet naba laibana khunja singna gas thongba phangdana lehori Ngasigi lengak na thang tabu ngasigi haurak leba mirol da khangan nanabagi pandam da subject ama oina mahiroi singda tamhanba hokrabasu mapung phana policy leitabana mahiroi singda awabagi potlum amadi oiri Ngarang numidang pung tarama thoirom tarakpa aduaida Impal Police Station gi manung chanba thangmaiban selung balaikai da leiba Siza Hospital da neurosurgeon oina thabak tawriba doctor khongban tabam bias ki yumda sakhang da basingna bom langsinduna fokai hankre Khunjamayum Arun Mihata Chenaba Khunjamayum Helen ngarang CGM Impal East Court ta puthoknaba hotnabada thokiba thoonning daba thodokta khoisaunaraba miyamna courtroom gi thongnau mingsel amadi potchai kaya amang ata thoan khiba aduda Chenaba nupi tarahumdoi ngarang numidang athengbada CGM Impal West ki court ta puthoklaba tungda numit marini police custody da tha asigi kunmathoi fawba remand lokthakre Ngarang numidang wairam pung manga makhairom taba matamda More Police Commando amadi nifum doi suba air gi apun bakanguna Sunrise Ground manaktagi miyoi ama mayai kaba nisagi potlam kayaga loinana fare Ngasi ayuk Hotel Avenue Niran Lodge Polo Inn Hotel Jam Hotel Embassy da red chatakre Impal West ki additional SP operation Azil Sharma gi mit yang makhada ayuk pung taramathoi makhai dagi tarani thoi ga minute kun fawba chathaki ba red atu da hotel singi ka sangduna thiba humba amadi masak khangdokpa gi thabak chathaki maduda nupa ama nupi ama Hotel Jam dagi laukhatlaba tungda City Police Station da sinakre Miss and Mistress Glove India ki Manipur audition ngasi campaign against human trafficking let's flee and make them free haiba hiram da ngasi singzamai da laiba gold gym da pangthokre Marisuba Indian Open International Taekwondo Championship lising ni tarama panda gold medal lower krabi Miss KS Gravita Devi amadi Marisuba State Level Yoga Championship ta gold lower kraba Miss Merina Golmai anibu ngasi thangmaiban Kendra Development Organization takdona sindona khoyatong community hall da harautem okre Haukiba April taramathoi dagi hauduna tangkak taret thokna pangthorakpa Lok Sabha mikhal ngasi loisinbagi pungpham adu yausilakpaga loinana Modina amuk hana phangnanaba hotnariba Uttar Pradesh ki Banaras seat yauna apunba seat 59 ngasi vote thadanari Ngarang Jammu and Kashmir gi Pulwama district ki Awantipora gi tongan ba mafam da security force ka khut thoknabagi thaudok ta terrorist mari hat kre khulai kya phagat pangam kre State edugi singi mafam singda paksana fata haudi paiselakpadagi thokleba samasya sing adu pukning singsinanabagi pandamda Nagaland mekun manga da pangthokadaba Himalaya cleanup campaign da saruk yagadawri social work assistant edugi Kohima Makoksung Dimapur Mont and Zuhenboto district sing da chathagani hairi